Hauzi hauzi akoi sana lebak Manipur sida tha tara mapung phajalograba akoi kuki narco terrorism gi ga akoi meitei singa soknaba lana sida akoi Kha Potshangbam gi oiba apunba Meira Paibi gi oiba akoi ngasi mifam phamjaraga pangthokjaba kainoni asida koina haijaning badi asuk luraba Manipur gi asuk luraba kuki singa meitei singa soknaba lana sida mayokna dana akoi state force adegidi akoi village volunteer adegidi aigi icha sing oriba akoi bungak patient biriba Arambai Tenggol gi icha singi singna akoina tha tara mapung phana tumba chaba khangdana khun khuding maki ngak tana leiba sukamna luraba tanpham asida akoi icha sing sibu akoi mokoi da awaba pirakpa sething awaba sething perakpa mokoi bu fani haidana akoi koitan tana ba saniroi tana bodongna tawrakliba masida aina akoi Kha Potshangbam gi oiba apunba Meira Paibi gi taraptagi wahi khara aina haijaningi madudi asuk luraba tanpham asida akoi apunbana thaunani haiba utkadaba matam asida khaibung lakpa haibadi state force na sukluraba tanpham asida hing tumba chaba khangna makoina warab matam sida koi khutlai thadok sare haidana khutlai thadokna sida makoina pauda tv gi pauda radio da khabar da hapak pase masi aikoi yamna thawai aduki mating nuaijade asida natana Arambai Tenggol gi icha singna akoi khun ngakpa ngamaroi akoi ngasi dei khun ngakchararoi haidana akoi khun da leiramiba icha singsina makoi surrender thokjararoi haidana akoi tawrakpasida aduki matik ima singsina icha singsina tawraisi kari maramdagino kari pendaba leibadagino haidana icha singse leitragadi akoina ima mama singsina Manipur sibu kamaina sana lebak sibu kamaina kanduino haibase asigi khoigi miracle na loi nillaga sana lebak singa si music chizu leira aiduna pasmam hariba khunsuda su hariba miracle asi taba phangbadagi akoina aini ngasi akoi Meira Paibi gi taraptagi aina haijari madudi state force na soikiba lekip taraga su ai Arambai Tenggol gi icha singna soikiba leitaraga su masi yasanaraga ai Arambai gi icha singsina soikiba leitaraga su mama ama oina akoi mayamna warak charaga icha singse karigi no noina si tawrami bse haibase masigi tanja amatang pibiduna state force ka Arambai gi Tenggol gi ichinau si icha singsiga amuktang yasanaba pusala aga Manipur hariba sana lebak mayamna sana lebak ni hariba se amukhalna purakna bagina makta sinbina bagida makta aina khoi gi government gi tarapta so aina haijari adegi icha singsida su kari marangbino asuk yamna noina thawai pungning hakchang hanthariba nakhoi bu kanana ngapisen bidri hadana khaliba icha singi damaktadi mama akoina lepi haibase icha singi damaktadi mama akoina saktok changna lepi haibase nakoina matam leiba kibikta ningjangadabani khangadabani nakoi sigadaba mafamda ima singna songthoga sigani haibase matam leiba kibikta su nakoina kawba yade nakoi leibana mama akoina sida ahing kayano tumdana leirise akoina awaba khangaise karigidamaktano icha singi damaktani isa singsina chatliba thaba khudimakta mangon oinaba haidana akoina nakoida makta akoigi duk thangmai katana gochapu katana nakoina tholakpada mai paknaba mangon oinaba gidamakta akoina ngasibo leng ahing oigera nongyai oigera degi tumambadagi oigera amoigera tholaga akoina ishorgi khuyakada pakhangbai de ibudhau singjida akoina khoram dana laifamsida laifam lensing chatchatana akoina khurumjabani aduna aina haijaningbadi soikiba lankiba mayam leiragasu ngakpiyu aduga aroibada aina haijabadi icha sing Arambai gi icha singse makhoisi akoi amata makhoibu phajan biba amata toba yaroi icha singsina aranba leiragasu akoina warakna bagi tanjado pibiyu haibase aina haijangi masi haijare loisanjare aigi mingno maitem rina bai kawe ai Kha Potshangbam gi oiba Meira Paibi akoi gi ward number 8 ki secretary gi pham oina bujabani Nong mai tem rina bai. Ah.